Manipurgi irangga mari lainaba case ki status report pirangnaba Supreme Court na khangankhre. Pawasi ngarang ungthil phongkiba pandam pawse dagi lokhatjabane. Manipurgi irangga mari lainana thokpa hingsagi thogdoksinggi matangda CBI amasung NIA na thigatpagi matang amade charge sheet thangatkhraba case singi hawjik phawbada leiriba status report ki marik sumba warol pikhalangnaba ngahan Supreme Court na Manipur government CBI amasung NIA da khangankhre. Supreme Court ki Chief Justice D.Y. Chandrachud, Justice J.P. Paridiwala amasung Justice Manoj Mishra gi Division Bench na Manipur violence ka mari lainaba case ngi matangda thigatpagi marik chumba warol amade karam-karamba case ngi charge sheet thangatkhrebagi amadi case ki trial chathabara haibagi marik chumba report ama pikhalangnaba direction pikhibane. Manipur da law and order ngakpagi thabak civil society organization singna taunaba apex court asina direction piba laite. Law and order ngakpagi thabakti state government na dumak tawgadabani hainasu division bench aduna mayek sengna phongdokhe. State ki maikeda lepkhiba attorney general R Venkataraman da apex court asigi maikeda makhata na khangankhibada Manipur violence ki matang the justice Gita Mital na luchingba committee ki khwaidagi nauba report ki instruction state laingak amasung prop agency sing na ngang na chanaba su pautak pikhe amadi committee asigi lawyer gi maikeda report adu ki copy ama attorney general da pinaba su khangankhe. Ningsingba yabadi Manipur gi irangga mari lainana thokpa hingsa gi thogdoksing gi matangda CBI na thigatpa case sing mamang sahi gi August Supreme Court na Assam da transfer tawkhibane. Amadi apex court asina Manipur gi hingsa gi thogdoksing ga mari lainana tongan-tongan ba direction kaya mamang da pikhiba laikhrabane.